Imphal West District ki Lamsang Police Station ki manung chanba fumlau de leiba Chalaidhraba oil pump amagi mayada nungshimari leina jabani haiba Pakhang Amaga mau Amaga hu Thakmin-Nabada Pakhang adu Leikhidre Aduga mau Aduna hinghobadagi Laikannari Thodokasi tha sigi tang amagi numidangi pung 8 makhai tabada thokibani Leikhidreba Pakhang adugi maming Abujam Anil Kaman chahi 19 apokpa joy mayang langjing taningdagini Mawadugi mamingna ayekpam sangita chahi 18 apokpa Dinababu Jiribam Babu Khaldagi ni hairi mahak atopa nupa amada mayum paluraga chahi 13 rom surabi machanupi ama leire mahak nupa khainaraba matung Imphal East ki Porompata renta leibani hairi Leikhidreba Anil Kamanbu tha sigitang amagi numidang pung 8 lom tabada sangitana phone tawduna kauthorakpadagi mayumdagi thokibani numidang pung 9 lom tabada Anil Kaman Kainoma tawri haiduna phone tawrakpadagi imungi miyoi sing chatlubada hu thaklambagi thaudokadu thengnarakibani hairi makhoina thakhiba hu adu Jini kauba herbicide ni haiba khangba ngamkhre sangita hauzik rims ki medicine ward Laikannari Leikhidreba Anil Kaman gi hakchang adu imung manungda khusinakre hairi